Ahamamuktada channel asana yengbiriba kwai punmukpu thaga phongdoksari loinana ngasi thaga chagadoriba video asi khobang mai yengbagi matangni hairiba ngasigi yengjagadoriba khoba asi aigi subscriber maraktagi amagini mahaksu mamangda aihangna khobang mai gi matangda video kaya amasum thaga charakpa aduda mangonda sum video sing adu yengjaruba matanda achumba kaya amasum thengnabadugi matungina mahakisu yenganingdana haibirakpani loina nangasi video asibu yengbiriba khwai punamakki marakta karigumba khobang mai yenghaning yaubiba leirgadi description da link pijabani Facebook ki amasung ki Insta ki account ge adugumba link ani pijabani link adugi khuthangda message thabiro aduga pau phaunasi kari sangadabano kari tawraga karamna yengnabano habadu ai adum details pijarke haidana haijari loinana hojik mayam yengnari pasi ayamana PDF file da result pibaduni madu WhatsApp ke through da kana pinabani habitare result se aduna ngasigi sina akhoigi subscriber maraktagi mark se thobal nongang khong hai ko address se aduga mark se sahi kun ga taruk sure aduga mayum pandri habitare ko maming mathadi panjaroi ge ado mahaki khubak se masigi matangda kari leibage kari kamai tawbage habado mayam yeminase haribu khubak se adum mai se dum manabadum he yaugan bani aduna akhoigi yengbiriba viewers sing dasu haribu mai siga kitang manaba yauraga di adum follow adum managane haidana haijege loinana video si miyeng taminarse haujare haidana haijari hariba ai subscriber thobal nongang khongdagi adugumba mahaki khuba ase masi angang masu oi angang masu oi maramna mahaki magun khra phongdoe angang masu oi ba singasi maroina makhoi asi laibok phro singi manung chali aduga khotsa haiba isai nongmai kala vidya haiba masanan ba mini kai khumnaba adugumba miyoi oigani haba tare aduga mahang ngang thok saktorokpa matamda mina taningba aduga mahake masa masu habidi mahana yum palakanda mahake oijarakadaba phangjarakadaba masa masu asi afabo oigani haidana sumaina thengnejai akhoigi khobang mai gi matanggi habitare ko aduga mahake khubakse masigi shape habidi pak chawba sangba sigi matungina kari leiba habadu yingminase hariba khubase masi rectangular shape ni habidi kitang sangtak tawba ko khubakse aduga khosa singa siga khubasi yengna phamtamda khosa ni kitang telap leiba habitare ko masina maram oirga makoi asi akhoigi fire element haitna khobang mai gi matungina khara lei fire element water element air element art element kan khaidu aduda haribase mahakje fire element ni fire element oiba miosing asi haksang phaba aduga masa king lawba honaba yam kanba leadership quality senba aduga stage ki daba habadi miyam mamang da thoktana wangang bukoppa aduga ngamba mioi oigali aduga miyang ga wakal khanba habadi social minded oiba mi punba amadi yamna challenging oiba aduga mu oigani habitare ko maki magunni hairiba khobaki color aduga khobaki shape phongdokraba matungda khusa singi matangda amuk thamjarake khusa laktagi ahamba lokho saribase khoigi khubini khubi se mahaki je mayamna sudum ubirangani khoigi maning do longthoi ko tek thoga pan ba haitare mahaki khutki khubi asi khara tekna habadi khara longna habadi longthoga habani ko panba maramna mabuk luba napan chawba aina tawbuna mafare khanba mibu thagatpa yamna heiba migi mabuk phanaba hiri konba yamna heiba waro tawganba mibu thogdok thogjin chanaba yamna heiba amorom tharigna mabuk yamna luba yamna singba aduguma miyoi amani habitare ko mahakse mathangi sina khoigi khudombi ko khudombi se mahaki mong matawje kai legi yengminase khutki khudombi asigi matungina miyam tin bathabukta saruk yaba marup sanga yamba mayam gi thabak tawba pamba aduguma miyoi oigani loinana maha ase akhoigi mi tinaba matamda khara haina singna loinaba mathautai habadi khudombi se kitang pairap laibune pairap laibasigi magunni haijari habadi mase leadership quality makti oiragasu mamanaba marup sangatinaba matamda khara haina singna loinaba mathautai maramdi mamanabana minamba mamanabana khadrak tawbiba adugumba khara thengnarakpa yai habatare aduna haina singna marup loinaba matamda mi masak khangna loinaba tinaba mathautai habatare mathangi sina mahaki khusa laktigi khutyai
ꯈꯨꯟꯌꯥꯏ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜ ꯂꯩꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯃꯗꯤ ꯏꯁꯥꯅ ꯍꯣꯠꯅꯖꯔꯨꯕꯗ ꯃꯥꯏ ꯄꯥꯛꯆꯕ ꯍꯥꯏꯕꯗꯤ ꯍꯨꯃꯥꯡ ꯃꯃꯜ ꯂꯦꯝꯅ ꯃꯥꯡꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯊꯪꯒꯤꯁꯤꯅ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯂꯛꯇꯒꯤ ꯈꯨꯅꯤꯡꯊꯧ ꯈꯨꯠꯀꯤ ꯈꯨꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯑꯃꯗꯤ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡꯗ ꯆꯥꯎꯈꯠꯄꯗꯤ ꯄꯤ ꯍꯥꯏꯕꯕꯨ ꯑꯌꯦꯠ ꯑꯄꯟ ꯈꯔꯗꯤ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯏꯁꯥꯅ ꯍꯣꯠꯅꯖꯔꯨꯕ ꯃꯇꯥꯡꯗꯗꯤ ꯆꯥꯎꯈꯠꯄ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯊꯕꯛꯀꯨꯝꯕꯒꯤ ꯃꯇꯥꯡ ꯁꯤꯒꯨꯝꯕ ꯃꯇꯥꯡꯗꯗꯤ ꯑꯌꯦꯠ ꯑꯄꯟꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯃꯥꯌꯣꯛꯅꯕ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯈꯔ ꯈꯥꯡꯕ ꯀꯟꯕ ꯈꯔ ꯍꯣꯠꯅꯕ ꯀꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯃꯊꯪꯒꯤꯁꯤꯅ ꯈꯨꯠꯁꯥꯂꯛꯇꯒꯤ ꯈꯨꯅꯥꯎꯕꯤ ꯈꯨꯅꯥꯎꯕꯤꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯃꯣꯏꯗꯤ ꯌꯥꯝ ꯁꯦꯡꯖꯕ ꯑꯣꯏꯒꯅꯤ ꯃꯤꯕꯨ ꯉꯥꯛꯄꯤꯕ ꯉꯝꯕ ꯑꯃꯗꯤ ꯃꯤꯕꯨ ꯂꯥꯏꯅ ꯊꯥꯖꯒꯟꯕ ꯊꯃꯣꯏꯗ ꯂꯩꯕ ꯋꯥ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯃꯔꯣꯝꯗ ꯃꯈꯣꯏꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯆꯥꯟꯅꯒꯜꯂꯦ ꯈꯨꯅꯥꯎꯕꯤ ꯈꯔ ꯁꯥꯡꯂꯞ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯅꯥꯎꯕꯤ ꯁꯥꯡꯕ ꯍꯥꯏꯁꯦ ꯀꯔꯤꯗ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯅꯤꯡꯊꯧꯁꯦ ꯃꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯇꯥꯡꯁꯦ ꯃꯁꯤꯕꯨ ꯌꯧꯔꯒꯗꯤ ꯈꯨꯅꯥꯎꯕꯤꯁꯦ ꯁꯥꯡꯕ ꯆꯤꯡꯉꯤ ꯈꯨꯅꯥꯎꯕꯤ ꯁꯥꯡꯕ ꯍꯥꯏꯕꯁꯦ ꯃꯤ ꯂꯣꯏꯅꯕ ꯍꯩꯕ ꯃꯥꯅ ꯉꯥꯡꯕꯁꯦ ꯃꯤꯅ ꯇꯥꯅꯤꯡꯕ ꯑꯣꯏꯕ ꯃꯥꯅ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯤꯅ ꯊꯥꯖꯕ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯁꯤ ꯕꯤꯖꯤꯅꯦꯁꯇ ꯌꯥꯝ ꯆꯥꯟꯅꯕ ꯑꯣꯏꯒꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥꯁꯤꯡꯒꯤ ꯃꯒꯨꯟ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯈꯨꯠꯁꯦ ꯑꯁꯤꯒꯤ ꯈꯨꯕꯥꯛꯀꯤ ꯃꯌꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯃꯌꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯤꯒꯤ ꯑꯍꯥꯟꯕꯒꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯔꯠ ꯂꯥꯏꯟ ꯍꯥꯏꯔꯒ ꯈꯪꯅꯕꯅꯤ ꯍꯥꯔꯠ ꯂꯥꯏꯟ ꯑꯁꯦ ꯃꯁꯤꯒꯤ ꯀꯩ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯕꯗ ꯌꯦꯡꯃꯤꯟꯅꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯔꯠ ꯂꯥꯏꯟ ꯑꯁꯤ ꯅꯤꯡꯊꯤꯅꯗꯤ ꯆꯠꯂꯤ ꯑꯗꯨꯕꯨ ꯂꯥꯏꯟ ꯑꯁꯤ ꯑꯣꯚꯔꯂꯦꯄꯤꯡ ꯑꯣꯏꯕꯅ ꯃꯔꯛꯇ ꯑꯥꯏꯂꯦꯟꯒꯨꯝꯅ ꯐꯣꯝ ꯈꯔ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯣꯚꯔꯂꯦꯄꯤꯡ ꯂꯩꯁꯤꯟꯈꯤꯕꯗꯒꯤ ꯁꯨꯃꯥꯏꯅ ꯑꯣꯚꯔꯂꯦꯞ ꯍꯥꯏꯕꯗꯤ ꯂꯥꯏꯟ ꯑꯃꯃꯨꯛ ꯆꯠꯂꯤꯕꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯁꯤ ꯃꯔꯛꯁꯤꯗ ꯑꯥꯏꯂꯦꯟ ꯍꯥꯏꯕꯗꯤ ꯔꯥꯎꯟ ꯑꯣꯏꯅ ꯂꯥꯏꯟ ꯑꯣꯏꯅ ꯐꯖꯅ ꯂꯩꯕ ꯅꯠꯇꯕ ꯃꯔꯛꯇ ꯈꯤꯇꯪ ꯌꯥꯎꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯁꯤ ꯍꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯕꯗꯤ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯕꯤꯄꯤꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯕꯤꯄꯤꯁꯦ ꯈꯔ ꯋꯥꯡꯕ ꯅꯦꯝꯕ ꯈꯔ ꯂꯩꯗꯅ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯃꯔꯝ ꯑꯁꯤꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯈꯜꯂꯒꯅꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯋꯤ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯕ ꯑꯣꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯑꯁꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯠꯇ꯭ꯔꯒ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯂꯞ ꯃꯦꯔꯤꯌꯦꯖꯅ ꯍꯦꯟꯅ ꯆꯥꯟꯅꯕ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯦꯔꯦꯖꯁꯦ ꯑꯩꯈꯣꯏꯅ ꯂꯞ ꯃꯦꯔꯦꯖ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖ ꯍꯥꯏꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯆꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯍꯥꯏꯔꯒꯁꯨ ꯌꯥꯔꯦ ꯍꯥꯏꯕꯗꯤ ꯂꯞ ꯃꯦꯔꯦꯖ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛꯀꯤ ꯂꯥꯏꯟ ꯃꯔꯛꯁꯤꯗ ꯃꯥꯏꯟ ꯂꯥꯏꯟ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯈꯨꯕꯥꯛ ꯑꯁꯤꯒꯤ ꯃꯥꯏꯟ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯐꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯇꯧꯅꯤꯡꯕ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯈꯟꯖꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯥꯏꯟ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯏꯟ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯐꯣꯡꯗꯣꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟꯀꯌా ꯊꯣꯏꯅ ꯂꯩꯕ ꯑꯣꯏꯗꯦ ꯏꯁꯥꯒꯤ ꯆꯍꯤ ꯆꯥꯎꯔꯥꯛꯅ 19 ꯑꯗꯨꯋꯥꯏꯗ ꯑꯄꯥꯏꯕ ꯗꯁꯥ ꯑꯃ ꯊꯦꯡꯅꯕ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤ ꯀꯌꯥ ꯀꯟꯅ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯂꯥꯏꯐ ꯂꯥꯏꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯟꯁꯤꯡ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯂꯥꯏꯟꯁꯤꯡ ꯑꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯊꯦꯡꯅꯔꯛꯀꯗꯕ ꯑꯌꯦꯠ ꯑꯄꯟ ꯀꯌꯥꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯉꯥꯛꯊꯣꯛꯄ ꯍꯥꯏꯕꯗꯨ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯂꯥꯏꯟ ꯅꯠꯇ꯭ꯔꯒꯅ ꯑꯦꯟꯖꯦꯜꯁ ꯂꯥꯏꯟ ꯍꯥꯏꯔꯒ ꯈꯪꯅꯕꯅꯤ ꯂꯥꯏꯟ ꯑꯁꯤ ꯂꯩꯕ ꯃꯔꯝꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯑꯌꯦꯠ ꯑꯄꯟ ꯑꯃꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡ ꯑꯣꯏꯔꯕꯁꯨ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄ ꯑꯣꯏꯒꯜꯂꯤ ꯂꯣꯏꯅꯅ ꯅꯍꯥꯛꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯗꯨꯅ ꯅꯍꯥꯛꯀꯤꯗꯃꯛ ꯋꯥꯖꯕ ꯐꯨꯜ ꯁꯞꯄꯣꯔꯠ ꯂꯩꯕꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯏꯆꯥ ꯏꯁꯨ ꯂꯩꯔꯛꯑꯕ ꯃꯇꯝꯗꯁꯨ ꯏꯆꯥ ꯏꯁꯨꯅ ꯐꯥꯎꯕ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯂꯨꯅ ꯇꯧꯕꯤꯕ ꯂꯨꯅ ꯊꯝꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯦꯟꯖꯦꯜꯁ ꯂꯥꯏꯟ ꯅꯠꯇ꯭ꯔꯒꯅ ꯁꯞꯄꯣꯔꯠ ꯂꯥꯏꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯇꯦꯟꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯂꯣꯏꯅꯅ ꯂꯥꯏꯟ ꯑꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯇꯣꯟꯗ ꯂꯣꯡꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯇꯣꯟꯗ ꯁꯨꯃꯥꯏꯅ ꯑꯅꯤ ꯂꯣꯡꯊꯣꯛꯄ ꯑꯃ ꯌꯥꯎꯋꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯍꯤꯁꯤꯅ ꯃꯤꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯏ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ
ꯌꯥꯝꯅ ꯐꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯅꯍꯥꯁꯤꯡꯅ ꯈꯪꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯇꯥꯡꯁꯦ ꯊꯕꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯕꯛꯁꯤ ꯂꯥꯏꯅ ꯍꯦꯛꯇ ꯐꯪꯅꯗꯦ ꯊꯕꯛꯁꯤ ꯀꯩ ꯍꯥꯏꯅꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛꯁꯦ ꯈꯟꯕꯤꯗꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ kaya ama naharol kaya ama thabak ki matang se aduki matik awaba mo oi haiba tare yamna luna khanai government job se phangba pamjaba government job ki khanjaba haiba tare asima tawjaragadi imung ama nungaina leiba yaragadi haiba aduguma ama chenai ko haibadi thabak se maruina adomda target lainai aduga lanai khoigi business ka tawdana khotana adomda chatlagi haibagi mi se khara wai haiba tare khara legande lamdam asiga oinani aduna thabak ki matang je khara adum nahasingna yamna khangningba aduguma oi thabak ki matang yengam matamda khoigi khoning thong makhada adugumba line asangba aduguma khara yengnai haiba tare marakta kakpa khopa tatpa khopa leitaba adugumba yengnai aduna hariba khubasi ki matangda khoigi thabak ki matang che yengsi thabak ki oiba mai ase khoning thong makhada yengbani adubu kaya kana sangna leiba oide khara tel haiba tare masina maram oiraga government job kumbi khodong sabse khara wana lei haiba tare haibadi khara khangba kanba khara honaba kanba adugumba natragadi hekta line thabak se phangoi dori haiba tare adubu ninghana ningai kaisu leite maramdi khang kallaba honaba kallabadi mai pakpasu adum yai haiba tare line asigi matungina nahangna karigumba government job natragasu ai private job to try tawrage kaina hairagasu adugumba dadi adum nam line adugumba thaba ingang chadum phangbo igani haiba tare private job kumbugi matang dadi aduga government job ki matang dadi kitang khang kan daba yaroi honaba kan daba yaroi haibani panglai line hita phangoi dori haibani ko sumaina thamjage loinana akhoi thaba ki matang thamjagraba matungda mahaki oina sum chanaba haiba tare kitang mangona safa gadaba haiba tare suggestion amoina sum thamjage madudi akhoi gi government job se masi tawbu khaktana hita nungaina legini haibasu leite ko akhoi business tawba mayam leiri ko government job tawdragasu adugumba business ki line fazana satkragadi government job tawba miyo yamadagi yam line adugumba paisa paiba nungaina leiba mayam leiri haiba tare government job ki di maroina paisa se akhoi tha amada sang amada lakchabani aduga yam ka hensu ahemsu leite haiba tare magi sang amada leijai haiba tare adubu business ki di mai palaba businessman amadi ma ki punsida paisa se thage akakna leite haiba tare miyo yamana government job tawba miyo yamana phangiba paisa dugi double da dum ma tha khodingi talakpa yai nomada bu tan gi yai business tawba mai pakla miyo yamana haiba tare aduna business ki line su yamna maru oi haiba tare ko haina thamjaningi se aduni government job khaktana thabak la haiba do sum thamjabani aduga hariba khobak se sigi mai sigi matungina su khoigi business ki matang ja masi khono bitamna chaliba line haiba tare sigi matungina lifeline lomdagi sumaina line lai aduga laiba line se ani thona sumaina ui haiba tare masigi matungina makse business tawbuda chanaba lai aduga ngasai ahangna thamjakibadu su khono bi ase sangba khuning thawgi aha mata asi yobu maramna business ta chanagani mana ngangba wa se mina taningba oi mana ngangba wa se mina thajaba oi adu be taragida makse business ta chanagani mai pakani haidana thamjabani aduna hariba line asidasu business line se leire maramasina business tawbuda adum chanaba leigani hariba business line leiba siga mayai da leiriba akhoi line fat line se masiga loinana my line ahum je pullaga money triangle ma su form tawre money triangle se hajimakidi kitang pura full form di tawdri ba tar kitang howa adugumba yam pingna ni sigi matungin habi tar gita paisa je lai laaga su paisa tung dabagumba adugumba oi hai tare adu hari base karigumba mana business line se khong je thangjan khraba fazana satharage khallaga sangraba adu ta sigi money triangle form se fazana tawrakani ba mami sengakani business line se mayek fazan tholakani habi tare madugi matungina mak se makna chahi miyai salako matamda paisa paiba aduguma misak ama oigani habi tare paisa paiba se kamaina paiga toino money triangle form tawraga hekta paisa paigadra question am lay masi money triangle form tawga hai taragadi my line se sangba mathok tai fair line khara leiba mathok tai aduga business line ama yawba mathok tai fair line sangakpa aduga fair line leiba loinana my line sangakpa aduga business line leiba my line se masi akhoi gi wakal leiba aduga misak ama oigidabani
ꯃꯥꯏꯂꯥꯏꯟ ꯁꯥꯡꯕꯁꯦ ꯋꯥꯈꯜ ꯂꯩꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯐꯦꯠ ꯂꯥꯏꯟ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯈꯔ ꯑꯗꯨꯝ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟ ꯌꯥꯎꯔꯛꯑꯒꯗꯤ ꯕꯤꯖꯤꯅꯦꯁꯇꯨꯗ ꯄꯨꯔꯥ ꯃꯥꯁꯤ ꯈꯣꯡ ꯊꯥꯡꯖꯟꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯅꯤ ꯇ꯭ꯔꯥꯏꯡꯒꯜꯁꯦ ꯐꯣꯝ ꯑꯗꯨꯝ ꯇꯧꯒꯜꯂꯦ ꯑꯌꯥꯝꯕꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯐꯦꯠ ꯂꯥꯏꯟ ꯁꯥꯡꯉꯛꯑꯕ ꯐꯦꯠ ꯂꯥꯏꯟ ꯌꯥꯎꯔꯕ ꯑꯗꯨꯒ ꯃꯥꯏ ꯂꯥꯏꯟ ꯁꯥꯡꯉꯕ ꯂꯣꯏꯅꯅ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟ ꯑꯃ ꯂꯩꯔꯒꯗꯤ ꯁꯨꯃꯥꯏꯅ ꯃꯅꯤ ꯇ꯭ꯔꯥꯏꯡꯒꯜ ꯑꯁꯤ ꯐꯣꯝ ꯇꯧꯒꯜꯂꯤ ꯃꯅꯤ ꯇ꯭ꯔꯥꯏꯡꯒꯜꯁꯦ ꯐꯣꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯤꯌꯥꯏ ꯆꯠꯂꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯇꯨꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯅꯤ ꯃꯅꯤ ꯇ꯭ꯔꯥꯏꯡꯒꯜꯁꯦ ꯃꯁꯤ ꯄꯥꯜꯃꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯄꯩꯁా ꯇꯨꯡꯗꯨꯅ ꯂꯩꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥꯁꯦ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯄꯩꯁꯥ ꯂꯥꯛꯄ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯩꯁా ꯄꯥꯏꯕ ꯍꯥꯏꯕꯁꯦ ꯂꯦꯞꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛꯅ ꯆꯪꯒꯗꯕ ꯊꯥ ꯑꯃꯗ ꯑꯩꯍꯥꯛꯅ ꯆꯪꯒꯗꯕ ꯄꯩꯁꯥꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯄꯩꯁꯥꯁꯤꯅ ꯂꯩꯔꯒ ꯄꯣꯠ ꯆꯩ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃꯗ ꯑꯩꯅ ꯂꯥꯛꯏꯕ ꯄꯩꯁꯥꯁꯤꯗꯒꯤ ꯑꯩꯅ ꯆꯪꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯩꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯂꯦꯝꯍꯧꯕꯁꯦ ꯃꯁꯤꯅꯤ ꯃꯗꯨꯗ ꯄꯩꯁꯥ ꯄꯥꯏꯕ ꯍꯥꯏꯕꯁꯦ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯄꯩꯁꯥ ꯂꯦꯝꯍꯧꯔꯤꯕꯁꯦ ꯈꯔꯈꯛ ꯂꯦꯝꯃꯒꯗꯤ ꯃꯥ ꯌꯥꯝ ꯀꯟꯅ ꯄꯥꯏꯕ ꯑꯣꯏꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯌꯥꯕ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯩꯁా ꯌꯥꯝꯅ ꯂꯦꯝꯃꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯩꯁా ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯄꯩꯁా ꯇꯨꯡꯕ ꯍꯥꯏꯕꯗꯣ ꯁꯤꯅꯤ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯆꯪꯒꯗꯕ ꯅꯠꯇ꯭ꯔꯒ ꯑꯩꯍꯥꯛꯀꯤ ꯗꯔꯀꯥꯔ ꯂꯩꯕꯁꯦ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥꯁꯦ ꯐꯖꯅ ꯑꯗꯨꯝ ꯂꯦꯝꯃꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯩꯁా ꯄꯥꯏꯕ ꯑꯣꯏ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯅꯤ ꯇ꯭ꯔꯥꯏꯡꯒꯜ ꯐꯣꯝ ꯇꯧꯒꯜꯂꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯥꯏꯔꯤꯕꯁꯤ ꯈꯨꯕꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯒꯤ ꯏꯅꯥꯎ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛꯀꯤꯁꯨ ꯃꯅꯤ ꯇ꯭ꯔꯥꯏꯡꯒꯜꯁꯦ ꯐꯣꯝ ꯇꯧꯔꯦ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯗ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯗ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯑꯣꯏꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯄꯩꯁా ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯐꯦꯠ ꯂꯥꯏꯟꯁꯦ ꯐꯦꯠ ꯂꯥꯏꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯁꯥꯡꯕꯕꯨꯗꯤ ꯅꯠꯇꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯄꯥ ꯆꯥꯅ ꯂꯩꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯨꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯆꯕ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯩꯍꯥꯛꯁꯦ ꯐꯦꯠ ꯂꯥꯏꯟ ꯂꯩꯔꯦ ꯀꯥꯏ ꯍꯥꯏꯔꯒ ꯑꯩꯍꯥꯛꯁꯦ ꯍꯦꯛꯇ ꯈꯨꯗꯛꯇ ꯍꯦꯛꯇ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯅꯨꯡꯉꯥꯏꯖꯧ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯝꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛꯁꯦ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯝ ꯁꯥꯏꯟ ꯐꯣꯝ ꯇꯧꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯁꯨ ꯑꯣꯏꯔꯦ ꯑꯦꯝ ꯁꯥꯏꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯂꯥꯏꯟꯅꯦ ꯃꯥꯏꯟ ꯂꯥꯏꯟꯅꯦ ꯑꯗꯨꯒ ꯂꯥꯏꯐ ꯂꯥꯏꯟꯅꯦ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯐꯦꯠ ꯂꯥꯏꯟꯁꯤꯅ ꯂꯩꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯜꯐꯥꯕꯦꯠꯀꯤ ꯑꯦꯝ ꯁꯥꯏꯟꯁꯦ ꯑꯦꯝ ꯃꯥꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯃ ꯐꯣꯝ ꯇꯧꯋꯦꯕ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯐꯣꯝ ꯇꯧꯔꯒꯗꯤ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯁꯦ ꯁꯤꯒꯤꯁꯨ ꯇꯣꯉꯥꯟꯕ ꯐꯣꯜ ꯑꯃ ꯄꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯐꯕꯅꯤ ꯄꯤꯔꯤꯕꯁꯦ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯊꯝꯖꯒꯦ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯦꯝ ꯁꯥꯏꯟ ꯂꯩꯔꯒꯗꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯄꯥꯈꯪꯅꯤ ꯃꯍꯥꯛꯁꯦ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯅꯤꯡ ꯇꯝꯕ ꯍꯥꯏꯕꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯃꯔꯣꯝꯗꯣꯝ ꯍꯣꯠꯅꯖꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯣꯏꯒꯜꯂꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯔꯒ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥꯅ ꯂꯦꯞꯆꯕ ꯃꯁꯥꯅ ꯍꯣꯠꯅꯖꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯦꯝ ꯁꯥꯏꯟꯁꯦ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯑꯣꯏ ꯑꯃ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯑꯣꯏꯔꯝꯕ ꯅꯠꯇ꯭ꯔꯒ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯃꯈꯣꯏꯁꯦ ꯄꯩꯁా ꯄꯥꯏꯈꯠꯈ꯭ꯔꯦꯅꯦ ꯃꯌꯨꯝ ꯄꯥꯟꯕꯗꯒꯤ ꯅꯨꯄꯤꯁꯦ ꯂꯛꯁꯃꯤꯒꯨꯝꯕꯅꯤꯅꯦ ꯀꯥꯏꯅ ꯍꯥꯏꯅꯕ ꯌꯥꯎꯋꯤ ꯍꯥꯏꯕꯗꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯃꯇꯝꯗ ꯅꯨꯄꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯛꯇ ꯅꯨꯡꯉꯥꯏꯈꯠꯈꯤꯕ ꯁꯤꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯦ ꯑꯦꯝ ꯁꯥꯏꯟ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯒꯜꯂꯦ ꯍꯥꯏꯗꯅ ꯄꯥꯜꯃꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯊꯦꯡꯅꯖꯩ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯦꯔꯤꯌꯦꯖ ꯂꯥꯏꯟ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯑꯩꯅ ꯊꯝꯖꯔꯤꯕꯁꯤꯁꯨ ꯃꯍꯥꯛꯁꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯅꯤꯄꯥ ꯑꯃꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯦꯔꯤꯌꯦꯖ ꯂꯥꯏꯟꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯔꯤꯌꯦꯖ ꯂꯥꯏꯟ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯍꯥꯔꯠ ꯂꯥꯏꯟꯗꯒꯤꯅ ꯈꯣꯡꯅꯥꯎꯕꯤꯒꯤ ꯇꯥꯡ ꯑꯔꯣꯏꯕꯁꯦ ꯃꯁꯤꯐꯥꯎꯒꯤ ꯃꯄꯥ ꯍꯣꯕ ꯖꯒꯥ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤꯕꯨꯒꯤ ꯂꯥꯎꯕ ꯖꯒꯥꯁꯤꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯔꯤꯌꯦꯖ ꯂꯥꯏꯟꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯐꯣꯡꯗꯣꯛꯑꯦ ꯃꯦꯔꯤꯌꯦꯖ ꯂꯥꯏꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯑꯍꯨꯝ ꯎꯕ ꯐꯪꯉꯦꯕ ꯂꯥꯏꯟ ꯑꯍꯨꯝ ꯎꯕ ꯐꯪꯉꯦ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯍꯨꯝꯁꯤꯅꯤ ꯑꯁꯨꯝꯅ ꯑꯍꯨꯝ ꯊꯣꯛꯅ ꯎꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃ ꯃꯌꯨꯝꯁꯦ ꯑꯍꯨꯝꯂꯛ ꯄꯥꯟꯒꯗ꯭ꯔꯥ ꯄꯥꯜꯂꯣꯏꯀꯣ
sum kenoni sigi karigum khara sum u fange madu kai kai no habado I thamjarake hariba mahaki marriage line asi isagi sahi ahamba isa sahi kumunga mamang da habitare kumunga mamang ni ahamba gi lairiba line ase aduga ani subagi asina sahi kunthra aduwaini aduga akomba isina sahi kunthra ga mari aduwai do oideni habitare hariba line ahumjiga sahi matangse hariba line singa si sum yengjerbu matamda ma ahamba sina sahi kumunga haigere ko aduga hojik lariba je ma sahi kun ga taruk ne aduga ma single ne haidana haibirakpani yum pandri habane aduno maram oi bitaragati hariba ahamba gi sahi kumunga gi lariba line ja masi ma ki kumunga gi mamang gi habitari ko sigi matungi na habitaragati mahaki mamang da mahana khangna zaramba mahana kayani mari laina zaramba khangna zaramba habitari ko adugumba amo oigani habitari aduga anisubagi chai kunthra gi aduwai da lariba line ja masi matungi na habitaragati hariba chai kunthra aduwai da mahaki oina marriage line habadi yum panbagi mami oigani habitari yum panba yabagi sahi matang yum palagadaba habitare sahi kunthra aduwai da oigadoribani haidana sumai thamjage hairiba line asigi matungina akhoi yumam punsi asi amaga mo chanaba wakholon manaba haibado oigani habitare loinana lifeline manungda habadi ngasai mahaki lifeline manungda laikiba akhoi support line engines lines kain haikibado madugi matungina habitare gasu adugi follow ina so dum yawkhrabani mahana yum palaba matungda mahake partner support tawbiba habado oigani haidana piram habitare ko aduna mahaki oinadi akhoi yum palaba matungda nungai faba mahaki partner na support tawbiba aduguma pigani habitare akomagi sahi kunthra ga mari aduwai da lariba sidi kenone akhoi gi masida hekta yum pan haba leite mayai sina sapchana laire mahana su sange kharaju wang adum laigire adu akombai sidi amoram da sumaina haina bas lai akhoi pal mistake oina sahi kunthra ga mari cha ham basida kaya amaga mo se khangna da badigi khitang lap takna laiba habitare ga nupa nupi ja ha yum palak phasida heta problem thona badum yawgale adabu sahi ma ki kunthra ga mari sumaina piriba saija sigi da amma mula idana sigi matungina amaga khangna rakpa amaga na torok podigi inau no na nuksina wai mong da habitare yana rakpa khangna rakpa adugu maso igale haidana dumaina phungtu e habitare adugu ma ki wenadi hekta yana ro adugu mahaiba laite aham bagi line duna tonga mu oigraga akombagi anisubagi habitare sina ma ki yum panbagi sahi matang oikhi ba matang ja sigi oinadi afaba dum pi habitare aduna samai thamjage masini aigi subscriber adugumba thawal nungang khong dagi adugumba sahi kun ga taruk suruba adugumba mayum su pandri habani hariba inaw asigi ma ki khobang mai gi matang si asumna thamjarage haidana haijari loinana asumna khobang mai gi matang da khangbining yengbining lairigasu description da aigi Facebook ki link aduga aigi Insta ki link ani pijabani ani adugi khuthang da adom na yengbineba lairigadi message thabiro haidana haijari maduda message thabirak pasing do ayadum reply adum pijabani aduga yengningba sing adu kari sangani kari karamna tawroga mai si yengbano habidugi matang do adudoina message toina pau phaunara se haidana haijari ngasigi video yemgariba khwai phonok channel sna haininga leitana thaga phungdok sari kanglai pai mana yai fare